खुरुमजरी इमेज पौदम मियंग ताबिरब ख्वाई पुनमकपु अहानबद केट्रिमे मोनिंदोना तराम नोकचरी ngasi maruiba pau chingda ama tamda ama nganglaga bot khomduna chingtam tugaina ba hona biganu haina chief minister N Biren haikre mairoi singi scholarship sempham pitopiu haina m suna khongjang changsing krai legal comical film khangmina si ekhoi ngasi release tawkre loinana Prime Minister Miya Bulana Lamjing le haina Congress na Prime Minister da Maral Sikre Haujik na sige mapungwe pau amuk lobirasi Sing Saukot Hansi Hyderabadi BJP lengak asigi tung ilu Singdab ama tamda ama ngalaga bot komduna Singtam tugai na bahona biganu haina Chief Minister N Biren Haikre Wapama sing asi Kangpokpi district anirak suboina district asigi manungda chanba Konsa khulda pangtho kiba Go to Hills 2.0 ki thoromda hongdo kibani Chief Minister N Biren MP Lesem Sana Jauba Deputy Speaker Kongkham Robindro Education Minister S Rajen Agriculture Minister Olukoi Tribal Affairs Minister Bungzagin Balte Saitu Kendrick MLA Ngamthang Haukip amadi atai MLA kayana saruyatun pangtho kiba thorom aduda Chief Minister N Biren makha tarduna aikhogi oiba wakhalona mang thaduna punna chakot minaba honagadabani BJP ne luchingba lengak asi apun bageni achouba phurupna apipa phurpu namthaba yaroi aikhoi amatani phurup khudingmak punsillaga chakot minaraba matamdata Manipur chakot pa ngamgadoribani Haujikti Manipur Saukot Makaita Mangjil Thana Chatle Singtam Khaidana Amaga Amaga Nungsi Chanana Lerek Pasina Hana Leramba Akiba Kaya Haujikti Lerektre Haiki Amaramda Hanagi Chingilu Ching Bakarana Chingtam Tugaina Honaba Chingmishin Yabiganu Chingda Wa Ama Haiba Tamdana Ama Haiduna Chingtam Nuchina Handabani Makoi Gumbalu Singba Singdagi Section View Haiki Mera Hoksombogi Pilani मेरा हाउस उबो की फीला न बकांदा इखोइगी आइना इखोइगी यामना अरुबा फी लैरुम दु पुरगा चले लैरुम दु लान गेन असोमदगी तांकुल का तमनों लोंगी चेयरमैन ओइरंबा हॉफिंगसन दुना सु लैरुम दु पुर लाय अदो लैरुम दु कनागी नो सिनी आइना सु सोमदा कोई अरुबा फी दु लैरुम दु लान गेन चले मार सु सोमदा मोगी अरुबा लैरुम ने लान गे लाय These are the facts history it cannot be distorted. It cannot be distorted. History is semtok pa saidok suya adum tholokan mungam da busing doji yum sanga check tori ara koi konsa kul doju athuba matam da handak kida district ra ka tarukta khun ani mari aduna punna 64 villages oiba male subject to correction abusi 64 villages the madulai ing basathari Deso basatari aduna atai akoi khunwala uribusing su loina yorkani Tarmadu da sarug yakiba leise masana jawban haikibada man MP oiregi matamda Manipur gi singi lamsing ayamba chatuna lakli maduda thengnarakpa awat apakya menkatning bagi apamba leirabasu thabak oina pangtopa ngamdabana taksi sonduna lakhi Adubu Chief Minister na Go to Hills hogdoktuna maakna ninglaba tawge khalamat thabak thorum sing thabak oina onthokpa hawrakliba asi mahaki oiba top magun ama yauri haiki Chinda lai tonggadawna Ishwarna insalakpadawna magi kokda sa launa Manipur gidamukta koi Go to Hill ado Go to Village asina singba scheme singse lakpadagidi singi khun punamaksi aduga laiba kanglu phurpunu maksi amatoina akogi honorable chief minister gi miyang makhada yengchandana singse kadai da kari wathi gadage haidana ko honorable chief minister na ngasi hawa sahi mari makhai khar hena magi chief minister wana lakpasigi matam se lokot piroposi ubasida aina khanjai o aina tawang amamda bathabak to akogi honorable chief minister loina uraga matang akogi paket piroposi ai ga thamoi se asugi mate Nungai bado ay ngasi mayam no pongdok jabani
Manipuri Governor La Ganeshan ngasi Mantripukhida leiba IGAR South chatuna IGAR South ki War Memorial da Assam Rifles ki lekhidraba hero sing mafam da lei pareng katuna ikai khunu utkre Governor La Ganeshan bu Inspector General Assam Rifles South Major General Alok Naresh amasung ma ki timna taram okhi ngasi Governor ki khongchat ki thorum loisilakpada Indo-Pak War 1971 amasung World War II gi ahal oiraba war veterans sing amadi lekhidraba Assam Rifles ki nupi angang singda khudol po sing piduna taram okpagi thorum su pangtokhi Manipur da hokyo pung kunmari da miyoi lising mga chatruk humpumari COVID test tawbada miyoi yangkai taruk nung COVID positive oiba tenaduna state asigi ngasigi COVID positive oiba chang chada ahum dasmik mari oiki pung pamasida miyoi anina lekhidre COVID-19 laiset asi sandorok padagi ngasi phawbada state asida apunba miyoi lak ama lising kulumdoi cham taret COVID positive oikre miyoi lising machamapan sumna taret na lekhidre aduga miyoi lak tarahumdoi lising yangkai mathoi sumna nifu taret na test tawkre Nakalamromda Kaksing District ki oina district asida hangliba COVID test topum singda haukiba pung kunmari da miyoi kuntaret COVID test tawkre positive oibadi yaukide test tawkiba singdu lenga ki test topum da kun ima hospital taret ni haina district surveillance officer Kaksing Dr. Keso Singa marang team ki reporter palle Malem gi oina COVID positive oiba apunma mi gi masing koti kunmari lak kontra humdoi lising marfuni toi chama sumna taruk yore masing manungda mioi lak nifumapan lising nifutaret chatruk taramanga lekhidre aduga mioi koti kunithoi lak manga lising nifuma thoi chatruk kuntra nithoi na narambadagi farakre laichet asida COVID positive case masing khwaidagi yamba lepak case koti mari lak humfuma thoi lising humudra mari chamanga nifutaret thenaduna USA na ahanba da leiri India na case koti ahum lak nifuma thoi lising nifu humdoi chani kuntra taruk thenaduna ani subada aduga Brazil na case koti ani lak tara taruk lising marfudra taret chahum nifuma thoi thenaduna ahum subada leiri India gi oinadi COVID positive case khwaidi yamba state Maharashtra na oiri state asida mioi lak umphumanga lising marfudra nipan chani tara nipan COVID positive oiba thena kre Kerala na case lak nifunipan lising marfunipan chama kolumdoi thenadun ani suba amadi Karnataka na case lak kunmapan lising marfumari chanipan nifumapan thenaduna ahum suba positive case masing yamba state oiri Mahiroi Singi Pitok Tana Ladiba Scholarship Sempam Pitok Piu Haina All Manipur Students Union MSUNA North Eosida Leba MOBC Officer Tom Dinduna protest Ukray Mahiroi Sina Sanction Kiba Kongjang Aduda Tongan Tuan ba placard sing pipe Galorina Kolau Kaya Sulauki Mahiroi Singaduna Mahiroi Kunai Hakbat Payaroi Mahiroi Singi Scholarship Matamchana Pitok Piu Mahiroi Singi Punsi Lem na Mangan Biganu Lengan Mahiroi Singbu Tawai Dabagi Tawong Utpiganu Haina Lauki Kongjang adu da saruk yakiba MSU ki General Secretary Bikramjit Thongam na phongdok kibada Ministry of Social Justice and Empowerment Bharat Sarkar na sotharaba Mahiroi singda OBC SC ST ki category dal manaba khunai amagi damak pirakpa senpam pithok pinaba September 3 ta Cherol piduna khangan khrabasu thaba oina onthok pidabadagi September 15 da Mahiroi lup asina MOBC ki office solonsan ki masi phawbada thabak to onthok tabadagi ngasi khongjang sanction bani haiki Ain gi matang da awareness piba khangmin asi aikhoi hanming thonba legal comical film amangasi release tawbaga loi heroine na miam da legal awareness campaign chathagadaba mobile utility ban amasu Imphal West ki High Court of Manipur judges guest house tagilam thakre legal comical film release tawba amadi mobile utility ban lam thabagi thorum aduda High Court of Manipur ki judge Justice KH Nobin ngasi release tawkiba film gi director amadi script writer Thaudam Rohini Kumar District Legal Services Authority Imphal West ki chairperson A Guneswar Sharma District Legal Services Authority Imphal East ki chairperson RK Memsa Devi Manipur State Legal Services Authority gi member secretary Ojes Mutum Susaru Yaki Taromasi India gi ning tamba phangkhiba gi jai humra manga subai palan thormga mari lenana chaliba tha October tang anidagi haukiba National Legal Services Authorities Pan India Awareness Amadi Special Outreach Campaign gi saru amani
थरमदुदा वांगालदुना जस्टिस के एच नोबिना स्टेट असिगी मरुइना मनुंग हंजना लेरिबा मियोई सिंगदा लीगल राइट्स सिंग निंगथिना फंगनबा ngamnabagdamak Manipur da leiriba media fraternities singna mateng pangbinnaba appeal tawrakli Pan India Awareness and Outreach Program है ना होजिक होजिकी बिदो मसे एक बना 2 October दगी होगिबनी मसे November 14 तक चथा जगनी मसेना यार के दी असेम हो जाए कोदे पार्टिक इंस्ट्रक्शन मतुइन दी मणिपुर दा लेबा खुंगंग सि लोइना थुंगलो हाइबने अना खुंगंग सि थुंगनर मोंग सि मखल मखा कया की पाम्बे कोइने सिने जबनी ngasi gi hoji ozar haigi beduna akoi hanadagi nokphade party se akoi awareness disseminate tawlam gi min samoi handi moi se akoi lone jum lakmina bani ado handak se akoi na khanjabada short movie ma namaga akoi unity band ji laga mafam da prajada yam samna awareness karino prajana khangmana daka karino hadi da khangmana bidamta asi arrange tawbune Manipur State Legal Services Authority na Sinkibat Thormadu da Sarugya Kibat Director amadi script writer Thaudam Rohini Kumarna ngasi release tawriba legal comical film asigi matang da su wafam kaya pongdoki script sagat pungam jabagi maram su kogi Manipur State Legal Services Authority ga matam sang ne kogi hana dagi bakat ko basri play kaya sanar ga lai maduna maram orga kogi script se ibungam jibani nungai tawdi heng मैम येंगे सोइन फुंबीर गने दुगा मैम दा कोई मैसेज कर सोइन पी गने आबगी थाजबदु दिंगोन दसुल Lucing Films Production की बैनर मखादा प्रदीप कुमार ना प्रेजेंट तोबा नोमदोल थाजा हाइन मिंगथोनबा मणिपुरी फीचर फिल्म अमा कोंगबदा लेबा ईस्ट गार्डन दा याइफथौनी थोरम पांगथोक्रे हाइबा फिल्म असि माइबम संजिताना स्टोरी अमदी प्रोड्यूसर ओइरी फिल्म असि म्यूजिक डायरेक्टर ननाव सगोलमांगनी फिल्म असि स्क्रीन प्ले अमदी डायरेक्शन सुधीर कांगजमनी फिल्म असि प्रोड्यूसर माइबम संजिताना हाइकिबदा फिल्म अमदा लेबिरिबा आर्टिस्ट क्रू मेंबर खुदिंगमकना इसा इसागी मतम ngana chatlabada da film ama mai papangangani haina artist singna thawai hakchang yauna hona haningbagi apamba phongdokhi film asida silhaiba soma vidyalakshmi idho amadi madhubalana chingbana maru oiba mamiroi sing oiri Forest Environment and Sericulture की मिनिस्टर अवांगबो न्यूमाई की मिजेंग मखादा आउटरीच प्रोग्राम अमा तमेंगलोंग डिस्ट्रिक्ट की तौसेम सब डिवीजन की मनुंग हंदना लेबा जेल्यात जांग विलेज द ngarang जोनाथन गांगमई एरिया यूनिट प्रेसिडेंट NPF 52 तामैना लुचिंगदुना पांगथोक्रे थौरम हौदोकबो इना ताजीजांग वुमेन सोसाइटी ना नाट की जगोई इसई अमदी जैलाट वुमेन सोसाइटी ना नाट की ओइबा जगोई सादुना मियामबु तराम ओक्तुना थौरम अदु हौदोखी थौरम अदुदा वांगांग खिबा सिंगना मिनिस्टर अवांगबो नियुमाइना मियाम गिदमक अफबा थबक कया तौरिबा अदुबु सिंथाखी लोइनना युमथंगनरिबा खुन मंगा तोंगताव खोंगलुआंग लुआंगजोन ताइजीजांग अमदी जैलाटजांग विलेज सिंगसु सरुक याखी अमसुंग खुंजा सिंगदा खुदोल पोट कयासु खुदोल तमखी ngasi 33 Hairok Assembly Constituency की मनुंग चनलेबा सलुंगफम कुलगी 33/16 पोलिंग स्थानटिपुर खुनौग हाइन खंगनबा मफम मसिदगी Assembly Constituency असिदा INC की मिरेप ओइगदोरिबा हाना MPCC की प्रेसिडेंट ओरंबा M ओकेंड्रोगी इंडियन नेशनल कांग्रेस पार्टी की फिराल Hairok Block Congress Committee SBCC की वाइस प्रेसिडेंट N याइमना चिंकटुन कैंपेन हौदोखरे ngasi Indian National Congress INC bu pamjaba nungsijaba yumthong khudingmak ta firal yungnabagi pandamda salungpham Santipur Khunou udagi hogdokpagi thoromda M Okenrona hauzik Hairok SC gi MLA TS Rajesh Syam bu chairaduna hai Hairok tagi salungpham tabalambi asi koila thabidana leiribasi karamba matamda thagadori amukna yaksang nangnabat koila thagani hai koila su thade haujingna ningol chakobagi khudol oina koila thagani hai adusu thade लंबी अमा फजना सेमगे हारगदी निमित तरानी यौना लंबी सेमनिंगाई लेते हौजिक हौजिक वांजिंग थौबाल लिलोंग द नेशनल हाईवे द लंबी सेमलिबा खुसेमदु येंबिउ निमित निनी हुमनी द लंबी सेमब लोइबे यारबनी अदुदि नतबिदा थाइनगी टाटा गाड़ी अमद नुंग खर कोटलगा चाइछिनबदुना लंबी सेमब नते हाइकी निंगसिंगबयाई सलुंगफम Santipur Khunou हाइरिब खुल असगी युमथोंग अमत चिथदना INC की मिरेप M Okenrobu सगतपा लेख्रबनी ngasi Hairok Assembly Constituency की युमथोंग खुदिंग INC की फिराल युंगनब हौदोकपगी तौरम अदुदा
SBCC gi President TH Ranjan, Secretary M Taurangba, Vice President Yaima amadi SBCC Hiroki Luchingba kayasu saruyaki. Hamagi manungda election helo program gi wa thigumsi program hapa gi wa thigumsi araiba khoi myam ai puthok jaraga hona jaraga hariba matamga chunaba ngasi hero patu de thagi lambi do chahi nipan mapan sure purkhaim bukai de sumaina adudagi hena hojik tiano ba quality leba mission myam thok re khoi gi matam de 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 on puju khlai su leite dan sanam bhamyam gi wana laiba keno se I pangthok jage heba wa phamama ngasi tinbiri ba si salung phama pumbagi Amaramda Lakadoriba Taranthoi Suba Manipur Vidhan Sabha Mikhalda 32 Wangkem Mandalda BJP gi Mirep Oigeni Haina Thaurang Toriba Kharibam Jeban Singagi Election Management Committee na senduna mandal asigi oinasu ngasidagi thambal campaign hongdokre Jarang Pataleva BJP gi intending candidate Kharibam Jeban gi yumda pangthokkeba thorum aduda BJP Thawal district ki president Yumnam Kumar jina thambal campaign adu hongdok aduna hai Lamdam asida leiriba mandal khuding makta thambal campaign pangthok pinaba BJP Manipur Pradesh ki president A Sarda Devi gi paukta matung inna pangthok pani ngasi hokdok liba campaign asina district asigi oinadi ahanbani party khuding makki ideology di loina fajarba yai adubu makhogi luchingba singna masagi oijapata thiba miyam gi wakal khandaba ideology sing adu ngakpa ngamdaba oiramba yai adubu BJP di atopa party singdagi tongali party asidi miyam gi yaipanaba amadi development yumpham oiba miyam ga tona tinaraga miyam gi awatpa phanganba thong manaba chakotpa lepak ama semduna miyam gi thamoi joy tawbani haina phongdokki amaramda CHC Yaripok Health and Wellness Center Charangpat amadi Yaripok Bazar da mathau tawriba security personnel singda Chanathanaba Polam Singh su yanthokki Chanathanaba Polam Singh yanthokpa da BJP Thawal district ki president Yumnam Kumarjit BJP Thawal district vice president su oiriba Wangkem mandal gi in charge Saugrapam Japan su sarugyaki party na sumba kari wam to taw kana BJP na suyo hang sanjile se kari no haji pon miyam da pon message people ki matam amala e ha dina ina ajeli akoi da vote piu ha be mo hutta akoi na kari gumba kra praja ki da mutta tawraga madu ki thamoi ku joy dor pur minner se ha duni en miyam da ajeli aduna akoi jik jumthong kudingi thambal campaign se thet matam da Congress की आइडिया काम न मन ले भी मुंगला हमारे का पे हर दूसरा या कोई या नहीं वो मुंगल पर सिटी वहाँ की पेल रस्ता हमारे के पेल जुटों पे का करके हम इसे कोई बातें न पचिंग थी रखा दूरी Waikong Gram Panchayat Sinduna ngasi Elangkhangpopi Community Hall da Special Gram Sabha mipam ama pangthokki mipam aduda W Brojan Singha Pradhan Waikong Gram Panchayat na President CH Indrajit Singha Jila Parishad Kakching na Chief Guest of Honor oina L Bharat Singha retired teacher na dais da famki Thorum aduda District Social Welfare Officer Kakching Aramam Kamesur Singha gi miyeng khada office asigi staff SS Biswarup Sharma amadi Waikong Gram Panchayat ki Pradhan na Ahal Singda All Age Pension Card Singh yanthokki Prime Minister na Miyamulana Lamjing Lehay na Congress na Maral Sikre Laibak asigi missing COVID vaccination sada kumathoy kakta kapli bani Prime Minister na hana haikiba wafam sahi lorekpada adal khudingmak vaccine kapkani haikiba adugi maramda white paper ma pudokada bin hainasu Congress na demand tawki Congress ki wangang loi Gaurav Balabab na haikibada Irai numita Prime Minister na wangang mudat lepak asina thenariba inflation amadi terrorism ki wafam pankide COVID na maram moiduna lekhidraba miyoi lakh mari lising yang kai humdogi imung manungda awawa phongdokpagi mahutta Prime Minister na celebrate tawri mahotsav palan tawai mahutta lepak asina thenariba awawa singi matangda miyamda khangangadabani Prime Minister na achumba asengba adu haidana tangkhai chumba wafam haijali masi yamna khudong thingai ni aranma kaya hajinduna lepak miyamu lana lamjingli mioi koti yangkhai hena leipa lepak ani manungda crore sama vaccine kapa Indian ahamba lepak ni haijali September da China na 2 crore chani 13 kaprabani
January amadagi lepak asida oiriba inflation da diesel chada kumapan aduga petrol na chada kuntaret mamal hanget kre Prime Minister gi maru mapang kharagi income thama pan gi manung da chada kumapan hanget kre haina su Gaurav Balap na phongdoki Mumbai gi Lalbagh area da Laiba residential building amagi taramapan suba floor da mai chakpa gi thodok ta mi ama sire kaya amana sokre mai chakpa du laksil hairi thodok adu sar adugi luxury one Avigana Park Society da thokhe bani taramapan suba floor adu dagi mi ama tarakhi amuba maiku mapai karakpa arapa mafum singdagi uba phangki Kem hospital gi senior official amana haikibada Arun Tiwari kauba sahi kontra surba mi adu nimit yuma matung pung tarani thoi mini nipum nga tarakpada hospital purakhi mark sir haina lauthokre mi kanbagi thabak yengsinaba Mumbai Major Kishori Pednekar na amadi senior official singna mafam aduda chattuna rescue operation gi thabak sing yengsin khri hairi hauzik aroibada maroiba pau mukhana pizari Singda amat tamda ama ngalaga bot khomduna chingtam thugaina bhona bigenu haina Chief Minister N Birena haikre Mahiroi Singh scholarship senpam pitok piu haina M Suna khongjang changsing kre Legal comical film khangmina si aikhoi ngasi release tawkre loinana Prime Minister na miyam lana lamjingle haina Congress na Prime Minister da maral sikre ngasi gidamata di image pawdam pijaba matang si lusinjare miyam bo amukana khurumjare खंगहनजबा इमेज टीवी की कंज्यूमर